Ngasise nganu chage tawbane adu nganu sina akhoi manaki imanabi ama moigi nganu yam layeba adudai laidoine sida laire nganu si kilo amaga gram 800 gram 800 yankai kilo maga gram 800 yankai tai khara pikti pi ado ahoi mi yam charoi dabai apikpa oina lawbaine aduga sigi sina angom yensin haye sise asinba insangne yam hawe samthong kangsui chabada ko yam hawe sillaga sida laire asinbanina yam thongdrasu yani sina mayang matonne horen soibum ironbada hapnabane aidi si mayang maton si yam pame insang du si hapsiladi mahaw hena hengat pai mong tawbado aingonda sida laire bora sasu yam hawbane ado sida laire nganu si hojik semba hawdore akhoi bana semdoine aduidu chade mi chasu laiba nganu su semba loire sida laire adudi thongba hongnaba tawrage thongbasu akhoi bana thongdoine sida laire nganu thongba loire ngasidi puk asi plate sida pulap oina hapaga oina charage mayam akhoi ngasi chadoisi si angangsi cha hawgare pungdai dai mai akhoi chadoisi nganu ai hojiktasu utjagare selai sini sida sina nganu laire sina thabi sina soibum ironba laire sina champutni aduga sina ngasai
ꯑꯩꯅ ꯍꯦꯛꯈꯤꯕ ꯑꯉꯣꯝ ꯌꯦꯟꯁꯤꯟ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯥꯡꯁꯣꯏꯅꯤ ꯁꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯅꯪ ꯆꯝꯐꯨꯠ ꯆꯥꯔꯣꯏꯗ꯭ꯔꯥ ꯆꯝꯐꯨꯠ ꯑꯃꯈꯛ ꯆꯥ ꯇꯞꯅ ꯆꯥꯎ ꯀꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯇꯦꯒ ꯍꯥꯏꯔꯛꯀꯦ ꯉꯁꯤꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯐꯖꯅ ꯇꯤꯟꯗꯣꯔꯦ ꯐꯖꯅ ꯆꯥꯔꯒ ꯐꯖꯅ ꯁꯦꯠꯊꯒꯤ ꯌꯥꯔꯦ ꯇꯨꯝꯒꯤ ꯌꯥꯔꯅꯤ ꯍꯥꯎ ꯉꯥꯅꯨ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯟꯀꯣ ꯆꯍꯨꯝ ꯐꯥꯔꯦ ꯅꯪ ꯊꯥꯒ ꯃꯁꯤꯡ ꯊꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯊꯤꯗꯦ ꯁꯤꯁꯨ ꯑꯍꯨꯝ ꯐꯥꯔꯝꯃꯅꯤ ꯇꯔꯦꯠꯀ ꯐꯥꯔꯝꯃꯅꯤ ꯅꯍꯥꯟ ꯌꯣꯡ ꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯀꯣꯜꯀꯇꯥꯗꯩ ꯌꯨꯝ ꯂꯥꯛꯄꯗꯩ ꯉꯥꯅꯨ ꯑꯃꯨꯛ ꯆꯥꯗꯩ ꯃꯥꯅꯦ ꯑꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯀꯨꯏꯔꯤ ꯅꯩꯗꯨꯗ ꯑꯩ ꯁꯤꯂꯣꯡꯗꯩ ꯂꯥꯛꯄꯗꯣ ꯑꯗꯨꯗꯩ ꯆꯥꯗꯦ ꯍꯣꯏ ꯑꯗꯨ ꯑꯩ ꯅꯍꯥꯟ ꯐꯦꯕꯋꯥꯔꯤꯒꯤ ꯂꯥꯁ ꯋꯤꯛꯇ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯗꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯊꯥ 5ꯒꯤ ꯆꯥꯡ ꯐꯥꯖꯤꯜꯂꯛꯑꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯀꯟ ꯆꯥꯗꯣꯏꯔꯥ ꯃꯀꯟ ꯆꯥꯅꯤ ꯑꯩꯗꯤ ꯕꯨꯕꯣꯛꯀꯤ ꯃꯀꯟ ꯄꯤꯔꯝꯗꯔꯦ ꯃꯀꯟ ꯂꯩ ꯑꯆꯝꯕꯁꯤ ꯍꯥꯟꯅ ꯆꯥꯔꯒ ꯌꯦꯡꯒꯦ ꯀꯍꯥꯡꯅꯣ ꯄꯥꯏꯗꯈ꯭ꯔꯕꯣ ꯑꯠꯇꯦ ꯈꯣꯡ ꯆꯞꯄꯤꯕ ꯑꯉꯣꯝ ꯌꯦꯟꯁꯤꯟꯁꯦ ꯑꯗꯨꯝ ꯌꯦꯟꯁꯤꯟꯒꯨꯃꯥꯏꯅ ꯁꯤꯜꯂꯦ ꯍꯥꯎꯋꯦ ꯑꯩ ꯁꯧꯒ꯭ꯔꯤꯗꯤ ꯄꯥꯝꯗꯦ ꯑꯗꯣ ꯁꯤ ꯑꯉꯣꯝ ꯌꯦꯟꯁꯤꯟꯒꯨꯝꯕ ꯍꯩꯅꯥꯁꯤꯟꯒꯨꯝꯕꯗꯤ ꯄꯥꯝꯃꯦꯕ ꯃꯔꯤꯟꯅꯤꯁꯤꯅ ꯃꯥ ꯃꯔꯤꯟ ꯆꯥꯅꯤꯡꯕ꯭ꯔꯥ ꯉꯥꯏꯗ ꯆꯥꯅꯤꯡꯗꯦ ꯅꯨꯡꯆꯥ ꯅꯣꯏ ꯃꯔꯤꯟꯁꯤ ꯇꯨꯡꯁꯤꯜꯂ ꯊꯝꯃꯣꯕ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯃꯇꯨꯝꯒ ꯇꯥꯔ ꯁꯥ ꯌꯥꯕꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ 30 ꯍꯥꯞꯄꯅꯦꯕ ꯁꯥꯗꯣ ꯃꯥꯜꯂꯒ ꯁꯥꯔꯝꯗ꯭ꯔꯦ ꯃꯣꯔꯣꯛꯇꯨ ꯈꯔ ꯅꯧꯕꯒꯤ ꯁꯤ ꯃꯌꯥꯡ ꯃꯇꯣꯟꯁꯦ ꯁꯤꯁꯦ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯀꯥꯟꯗ ꯌꯥꯝ ꯆꯥꯅꯩ ꯑꯗꯨꯝ ꯏꯔꯣꯟꯕ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯥꯅꯩ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯃꯅꯝ ꯂꯥ ꯌꯥꯝ ꯍꯩꯅꯩ ꯑꯗꯨꯒꯤ ꯁꯤꯗꯤ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯌꯦꯟꯁꯥꯡꯗꯣ ꯃꯍꯥꯎ ꯍꯦꯟꯒꯠꯄꯩ ꯃꯑꯣꯡ ꯇꯧꯕꯗꯣ ꯅꯪ ꯀꯂꯦꯖꯥ ꯆꯥꯕ꯭ꯔꯣ ꯅꯪꯕꯨ ꯅꯥ ꯐꯔꯕ꯭ꯔꯅꯦ ꯐꯠꯇꯦ ꯊꯕꯤꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯆꯦ ꯑꯃꯅ ꯄꯨꯔꯛꯄꯩ ꯂꯩꯕꯅꯦꯕ ꯑꯩꯅ ꯃꯉꯣꯟ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯉꯥꯅꯨ ꯄꯥꯝꯗꯕꯩ ꯉꯥꯅꯨ ꯌꯦꯟꯒ ꯃꯑꯣꯡ ꯀꯩ ꯈꯦꯠꯅꯕꯅꯣ ꯃꯣꯈꯦ ꯌꯥꯝ ꯐꯨꯗꯥꯏ ꯆꯥꯎ ꯏꯟꯊꯥꯡ ꯑꯩ ꯊꯛꯀꯦ ꯍꯥꯎꯋꯦ ꯑꯁꯤꯟꯕ ꯊꯛꯄꯁꯦ ꯍꯣꯏ ꯆꯝꯐꯨꯠꯀ ꯆꯝꯐꯨꯠꯁꯨ ꯄꯥꯝꯃꯤꯔꯣ ꯀꯔꯤ ꯄꯥꯝꯃꯤ ꯁꯤꯂ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯔꯗꯣ ꯃꯔꯨꯗ ꯅꯞꯄ ꯃꯇꯨꯡ
진짜 뭐 사면 높은데. 자, 그러고. 짜지러, 힘들지러, 전부 다 짜지러. 하지만 아버지, 공연 자료 시작에 반담심으로 4만 100만 원짜리 ꯁꯤ ꯃꯈꯣꯡꯁꯨ ꯂꯩ ꯌꯣꯝꯗꯤ ꯀꯜꯂꯝꯅꯤ ꯃꯈꯣꯡꯁꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯤꯛꯑꯒꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛꯇꯤ ꯆꯥ ꯂꯣꯏꯔꯦ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯤ ꯑꯗꯨꯗꯤ ꯆꯝꯐꯨꯠꯁꯤꯃ ꯆꯥꯁꯤꯜꯍꯧꯔꯦ 그래서 또 자기로가. ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ